ꯁꯥꯔꯒꯤ ꯃꯤꯡꯁꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯡ ꯑꯩꯒꯤ ꯃꯤꯡꯁꯦ ꯁ꯭ꯔꯤ ꯃꯩꯁꯅꯥꯝ ꯏꯕꯣꯝꯆꯥ ꯁꯤꯡꯉꯣ. ꯁꯥꯔ ꯌꯨꯝꯅꯥꯛꯇꯤ ꯀꯩꯅꯣ ꯁꯥꯔ? ꯑꯩꯒꯤ ꯃꯩꯁꯅꯥꯝ ꯂꯩꯐꯝ ꯁꯥꯔ ꯂꯩꯐꯝꯁꯦ ꯀ꯭ꯋꯥꯁꯤꯐꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 9. ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯣ. ꯁꯥꯔ ꯈ꯭ꯔꯤꯁꯇꯦꯜ ꯁꯦꯝꯁꯦꯜ ꯆꯥꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯁꯨꯕꯤꯔꯦ ꯁꯥꯔ? ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯖꯔꯤꯁꯦ ꯊꯥ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯑꯍꯥꯟꯕ ꯑꯩꯉꯣꯟꯗ ꯂꯩꯖꯔꯝꯕꯁꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯕ. ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯕꯁꯤꯗꯒꯤ ꯂꯪꯁꯇ ꯑꯃꯨꯛ ꯂꯩ ꯍꯥꯏꯗꯅ ꯔꯤꯝꯁꯇ ꯄꯣꯔꯣꯝꯄꯥꯠꯇ ꯀꯌꯥ ꯑꯦꯛꯖꯥꯝ ꯇꯧꯗꯨꯅ ꯇꯦꯁ ꯇꯧꯗꯨꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯔꯕꯅꯤ. ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯒꯨꯂꯤ ꯈꯔ ꯆꯥꯔꯨꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯔ ꯍꯣꯟꯕ ꯌꯥꯁꯤꯜꯂꯛꯇꯕ. ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯥꯔꯃꯥꯁꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯀꯌꯥ ꯑꯃ ꯃꯣꯏ ꯈꯕꯔꯗ ꯏꯔꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯋꯥꯡ ꯁꯤ ꯁꯣꯝꯗ ꯂꯩꯕ ꯗꯥꯛꯇꯔ ꯀꯌꯥ ꯑꯃꯗꯁꯨ ꯆꯠꯇꯅ ꯌꯦꯡꯖꯔꯨꯔꯦ. ꯑꯗꯨꯒ ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯗ ꯍꯥꯡꯕ ꯃꯨꯁꯂꯤꯝꯒꯤ ꯊꯥꯡꯖꯗꯒꯤꯅ ꯅꯤꯡꯊꯧꯀꯥꯕ ꯍꯥꯡꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯖꯔꯦ. ꯃꯥꯒꯤ ꯍꯤꯗꯥꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯆꯥꯔꯦ ꯑꯌꯨꯔꯕꯦꯗꯤꯛꯀꯤ. ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯀꯌꯥ ꯑꯩ ꯄꯩꯁꯥ ꯇꯤꯡꯗꯅ ꯌꯥꯝ ꯀꯟꯅ ꯆꯥꯔ ꯍꯣꯠꯅꯖꯩ. ꯉꯁꯤ ꯐꯥꯎꯗ ꯐꯕ ꯀꯧꯕ ꯂꯩꯔꯛꯇꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯦꯜ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯁꯇꯦꯝ ꯁꯦꯜꯁꯤ ꯆꯥꯔꯨꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯁꯤꯗꯒꯤ ꯅꯍꯥꯟꯒꯤ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯑꯩ ꯀꯣꯛꯈ꯭ꯔꯦ. ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩ ꯂꯧꯁꯤꯡ ꯂꯩꯖꯗꯕ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯠꯇꯅ ꯑꯩ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯑꯩ ꯅꯨꯡꯉꯥꯏꯖꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯅ ꯃꯁꯤ ꯆꯥꯔꯒ ꯑꯩ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯉꯩꯅ ꯐꯔꯛꯄꯁꯤꯅꯗꯤ ꯊꯥ 3 ꯆꯥꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯁꯤ ꯄꯨꯡꯁꯦꯡ ꯁꯦꯡꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯝꯕꯗ 90% ꯑꯩ ꯐꯒꯠꯂꯦ. ꯁꯥꯔꯒꯤ ꯀꯩꯅꯣ ꯏꯁꯥꯒꯤ ꯆꯍꯤꯁꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ? ꯑꯩ ꯆꯍꯤ ꯍꯧꯖꯤꯛꯁꯦ ꯆꯍꯤ 63 ꯁꯨꯖꯔꯦ. 63 ꯆꯍꯤꯁꯨ ꯌꯥꯝꯃꯦꯀꯣ ꯁꯥꯔ. ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯜ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯁꯤ ꯆꯥꯔꯨꯕꯗ ꯁꯥꯔꯗ ꯍꯛꯆꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯅꯀꯣ. ꯁꯥꯔ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯁꯥꯔꯗ ꯅꯥꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯅꯥꯔꯝꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯅꯦꯕꯀꯣ. ꯑꯗꯣ ꯁꯥꯔꯅ ꯃꯣꯏꯗ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ? ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯗꯧꯅ ꯂꯥꯏꯔꯕ ꯑꯃꯗꯤ ꯐꯕ ꯉꯝꯗ꯭ꯔꯕ ꯂꯩꯅꯥ ꯀꯌꯥꯁꯤ ꯑꯇꯩ ꯑꯇꯩ ꯒꯨꯂꯤ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤ ꯊꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯥ 3ꯒꯤ ꯀꯣꯔꯁꯇꯪ ꯆꯥꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯕꯗꯤ ꯀꯟꯕ ꯂꯟ ꯊꯨꯝ ꯃꯥꯡꯒꯗꯧꯕꯗꯒꯤ ꯀꯟꯕꯗꯒꯤ ꯃꯁꯤ ꯆꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ. Okay, thank you, sir.